Ephesians chapter 1 verse 17 to 19. Masi aigi ibungo Jisu Krista gi isor matik mangangi mapa atuna aina mahakpu khangnanaba aingonda loksingi amasung phongdok pibagi thawai pibinanabani aduga aigi pukninggi mit ngalhanbinanabani maramdi mahakna kaubibagi asa amasung asengba aingonda laiba mahaki pangpam thokpa adugi matik mangal adu kayada marang kaibano haiba aina khangnanabani aduga thajaba aingonda laiba mahaki akanba pangal adu kayada chawbano haiba khangnanabani masi mahaki akanba pangalgi thabaki matung innani asumna Ephesians chapter 1 verse 17 to 19 si Paulna Ephesada laiba misingsigi oiba kaubiba makau adubu pongdokpiba kayasing adubu khangba mapung phaba thawai gi mi ama oiraknanabagidamagta masi hairiba Ephesada lairiba mising adugidamagta haijabagi matangdani masi nakhoi makhoi hairiba wahai asi ekoi isana isagda madumak nahangna aina paba matamna mase panjaraga mase paba matamdasu tasengna nangi thawai gi oiba mit thawai gi oiba nakong paubiba oibagi makau nahangna prabhuda mapung phabagi thabak adu nangoda masigi mapung mahai yalanba adu naki nathakta masimak shona ohenbigani haibasi haibane aduna sumna nahaki nasinna sumna parthana tawba matamda tasengnamak nahaki punsida sukimatik ahongba amadi shona hena sijanaba misak adu shona ohenbigani haibasini shona dombo bor pibo ishano amen.